Hi ma'am, ngasidi nga thongba ma ujarake nga je dai na de nga haidune maje thau yam cheli na mi na budi pak chana da bane do phajana thongadi dum haw bane da do yam laina yam haw mong da magi nga gi texture ga je kemta kai han da bi da leng da bi da yam haw na thongjarake ma'am yengbiyo. Nga thongbada changgadaba machalsingsida leire maroi mapang loi sure ado maru oina napakpi maraga singa chanamga punna sujalabani ko aduga sajina sida leire yam kano tawde kilo makhai am khatane aduna thongba haujarage nga hai thongbje kanagumba amna photoga magi thawdo lawthoga thongbje yawe do ꯑꯩꯈꯣꯏ ꯁꯥꯏꯅꯗꯤ ꯁꯨꯃꯥꯏꯅ ꯐꯨꯠꯇꯣꯛꯈꯤꯕꯗꯣ ꯉꯥꯒꯤ ꯃꯅꯝ ꯋꯥꯠꯂꯦꯌꯦ ꯑꯗꯨꯗꯨꯅ ꯐꯨꯠꯇꯨꯅ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯑꯩꯗꯤ ꯑꯗꯨꯒ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯃꯔꯣꯏ ꯉꯧꯕ ꯍꯧꯔꯦ ꯇꯤꯜꯍꯧ ꯍꯥꯟꯅ ꯉꯧꯖꯔꯦ ꯇꯤꯜꯍꯧꯁꯦ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯍꯥꯞꯁꯤꯔꯥ ꯑꯗꯨꯅ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯃꯤꯗꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯅꯝ ꯍꯩꯅꯗꯦ ꯀꯥꯏꯅ ꯆꯥꯗꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏ ꯑꯗꯩ ꯏꯆꯥ ꯅꯨꯄꯥ ꯍꯣꯏꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯔꯨ ꯑꯣꯏꯅ ꯅꯄꯥꯛꯄꯤ ꯃꯔꯥꯒ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯑꯇꯩ ꯑꯝꯇ ꯊꯥꯛꯇ꯭ꯔꯒꯁꯨ ꯅꯄꯥꯛꯄꯤ ꯃꯔꯥ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯁꯨꯕꯁꯤꯅ ꯉꯥꯒꯤ ꯃꯅꯝ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯂꯥꯛꯁꯟꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯄꯥꯛꯄꯤ ꯃꯔꯥ ꯈꯔꯗꯤ ꯍꯥꯞꯄꯦ ꯑꯗꯣ ꯊꯣꯏꯅ ꯉꯥ ꯊꯣꯡꯕꯗ ꯍꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯗꯤ ꯈꯟꯗꯦꯗ ꯍꯣꯏ ꯌꯥꯝꯅ ꯊꯣꯡꯕ ꯉꯥꯗꯣ ꯃꯥꯏ ꯀ꯭ꯋꯥꯟꯇꯤꯇꯤ ꯌꯥꯝꯅ ꯊꯣꯡꯉꯒꯗꯤ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯗꯕ ꯇꯧꯔꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯤꯡꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯣꯃꯦꯇꯣ ꯀꯩꯀꯥ ꯍꯥꯞꯆꯤꯟꯈꯔꯦ ꯁꯥ ꯃꯔꯣꯏ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯥꯀꯨꯞꯄꯤ ꯈꯤꯇꯪꯁꯨ ꯌꯥꯎꯔꯦ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯃꯨꯟꯅ ꯉꯧꯕꯤꯔꯅꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯣ ꯄꯠꯊꯔꯛꯇ꯭ꯔꯤꯕꯣ ꯁꯨꯃꯥꯏꯅ ꯉꯧꯔꯀꯥꯟꯗ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯇꯣꯃꯦꯇꯣꯁꯤꯅ ꯈꯤꯇꯪ ꯄꯠꯊꯔꯛꯇ꯭ꯔꯤꯕꯣ ꯉꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯃꯤꯛꯁꯅꯦ ꯂꯣꯏꯅ ꯍꯥꯞꯄꯕꯅꯤ ꯁꯤꯗ ꯑꯩꯅ ꯁꯨꯕ ꯀꯥꯟꯗ ꯂꯣꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯁꯨꯔꯕꯅꯤ ꯖꯤꯔꯥ ꯅꯨꯡꯂꯥ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒ ꯁꯨꯔꯕꯅꯤ ꯈꯖꯤꯛ ꯊꯥꯛꯄꯗ ꯑꯗꯨꯝ ꯃꯥꯒꯤ ꯃꯔꯨ ꯃꯔꯥꯡꯒꯤ ꯔꯣꯁꯇꯣ ꯐꯪꯅꯕꯅ ꯑꯗ ꯄꯨꯟꯅ ꯁꯨꯕꯅ ꯑꯩꯈꯣꯏꯗ ꯇꯣꯡꯖꯕ ꯍꯦꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯄꯨꯟꯅ ꯂꯧꯔꯒ ꯁꯨꯕꯅꯦ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯝꯁꯦ ꯂꯩꯊꯔꯒ ꯇꯞꯅ ꯉꯧꯕꯤꯔꯅꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯑꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯊꯥꯍꯧꯔꯗꯣꯏꯅꯦꯕ ꯁꯤ ꯉꯧꯕꯁꯤꯗ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯈꯩ ꯂꯣꯏ ꯊꯥꯍꯧꯔꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯉꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯍꯦꯜꯂꯦ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯉꯥꯗꯣ ꯎꯏꯁꯟꯕꯁꯨ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯎ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦ ꯁꯤꯁꯦ ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ ꯎ ꯃꯣꯔꯣꯛꯁꯦ ꯊꯣꯏꯅꯗꯤ ꯁꯥꯗꯕꯅꯦ ꯑꯗꯨꯅ ꯑꯩ ꯎ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯎꯗ ꯍꯥꯟꯅ ꯁꯤꯒꯤ ꯉꯧꯕꯁꯦ ꯉꯥꯁꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒ ꯊꯣꯡꯕ ꯌꯥꯎ ꯑꯗꯨꯗꯣ ꯉꯥ ꯌꯥꯝ ꯇꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯗꯦꯕ ꯀꯔꯃꯗꯒ ꯕꯥꯃꯣꯟꯅꯒ ꯊꯣꯡꯉꯤꯁꯦ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯃꯍꯤ ꯍꯥꯞꯄꯀꯥꯟꯗ ꯃꯍꯤꯗꯨꯅ ꯀꯪꯁꯤꯜꯂꯀꯥꯟꯗ ꯉꯥꯗꯣ ꯍꯥꯞꯊꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯊꯣꯡꯕꯁꯦ ꯉꯥꯁꯦ ꯑꯃꯠꯇ ꯇꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯉꯥꯗꯣ ꯎꯏ ꯂꯥꯎꯕꯅꯦꯕ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯊꯥꯎꯗ ꯍꯥꯟꯅ ꯉꯧꯊꯣꯛꯇ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯎꯇꯦ ꯈꯣꯠꯇꯦ ꯀꯥꯏ ꯍꯥꯏꯕ ꯃꯤꯁꯨ ꯂꯩꯗꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯍꯣꯏ ꯃꯤꯒꯤꯕꯨꯗꯤ ꯑꯄꯥꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯅꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯣ ꯉꯥ ꯃꯇꯨꯝꯁꯦ ꯇꯣꯏꯗꯕꯅ ꯍꯥꯎꯋꯦꯅ ꯈꯤꯇꯪ ꯇꯣꯏꯒ ꯇꯧꯔꯒ ꯀꯥꯏꯒꯤ ꯇꯧꯔꯒ ꯃꯄꯨꯝ ꯌꯥꯎꯕꯗ ꯆꯥꯅꯤꯡꯉꯦꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯁꯧꯒꯠꯂꯛꯑꯦ ꯃꯍꯤꯁꯦ ꯁꯤꯁꯦ ꯈꯔ ꯀꯨꯡꯁꯤꯜꯂꯛꯑꯒ ꯉꯥꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯨꯡꯁꯤꯟꯕꯐꯥꯎ
ꯈꯔ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯒꯥꯏꯕꯤꯕ ꯁꯥ ꯃꯔꯣꯏ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯁꯥ ꯉꯥ ꯊꯣꯡꯕꯗꯗꯤ ꯁꯥ ꯃꯔꯣꯏꯁꯦ ꯑꯗꯨꯝ ꯆꯪꯗ ꯌꯥꯗꯕ ꯃꯆꯜ ꯑꯃꯒꯨꯝꯅ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯛꯑꯦ ꯑꯗꯨꯒ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤꯒꯤ ꯄꯤꯁꯁꯤ ꯍꯣꯔꯦꯟ ꯀꯩꯝꯇ ꯀꯥꯏꯗꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯕꯥꯃꯣꯟꯅ ꯊꯣꯡꯉꯤꯁꯨ ꯑꯅꯝꯕꯅ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯗꯦꯕ ꯀꯔꯃꯥꯗ ꯑꯩꯈꯣꯏꯅ ꯍꯥꯎꯏꯅ ꯆꯥꯔꯤꯗꯣ ꯕꯥꯃꯣꯟꯅ ꯊꯣꯡꯉꯤꯗꯣ ꯁꯨꯃꯥꯏꯅ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕꯤꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯑꯇꯣꯞꯄ ꯉꯥ ꯃꯈꯜꯁꯤꯡꯗꯁꯨ ꯑꯗꯨꯝ ꯊꯣꯡꯕꯗ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯁꯤꯗ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯍꯥꯏꯅ ꯇꯞꯅ ꯒ꯭ꯌꯥꯁ ꯐ꯭ꯂꯦꯝ ꯂꯩꯊꯔꯒ ꯇꯞꯅ ꯑꯍꯥꯟꯕꯒꯤ ꯁꯧꯍꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯞꯅ ꯉꯧꯕꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯉꯥꯒꯤ ꯃꯊꯛꯇ ꯇꯣꯡꯉ ꯂꯩꯕ ꯃꯍꯤꯁꯦ ꯆꯨꯞꯁꯟꯅꯕꯅ ꯈꯥꯕꯩꯁꯤꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯣꯕ ꯑꯗꯨꯒ ꯉꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯊꯥꯛꯈꯤꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯒꯤ ꯊꯨꯝ ꯊꯥꯎ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯉꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯆꯨꯞꯁꯜꯍꯟꯗꯣꯏꯅꯦꯕ ꯆꯨꯞꯁꯟꯕ ꯂꯣꯏꯔꯦ ꯀꯥꯟꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯊꯥꯎꯗꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯀꯅꯦꯕ ꯑꯗꯨ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡ ꯃꯍꯤ ꯍꯥꯞꯄ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣꯕ ꯍꯥꯏꯗꯤ ꯑꯌꯤꯡꯕ ꯑꯣꯏꯅ ꯍꯥꯞꯆꯟꯕꯗꯣ ꯉꯥꯁꯦ ꯉꯁꯥꯏ ꯎꯏꯁꯜꯂꯝꯕ ꯉꯥꯁꯦ ꯑꯌꯤꯡꯕꯅ ꯍꯥꯞꯆꯟꯕ ꯀꯥꯟꯗ ꯑꯃꯨꯛ ꯕꯣꯡ ꯂꯥꯎ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯉꯥꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯍꯤ ꯍꯥꯞꯄꯤꯌꯣꯕ ꯑꯗꯨꯅ ꯑꯩ ꯏꯟꯗꯛꯁꯟꯗ ꯏꯁꯤꯡ ꯈꯔ ꯃꯍꯤ ꯍꯥꯞꯅꯕ ꯊꯥꯡꯀꯠꯂꯒ ꯊꯝꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯍꯤ ꯍꯥꯞꯅꯕ ꯑꯗꯨ ꯁꯤ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯀꯗꯕ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯒꯤ ꯑꯂꯨ ꯅꯨꯡꯂꯨꯁꯤꯡꯗꯣ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒꯁꯨ ꯇꯞꯅ ꯃꯍꯤꯁꯦ ꯆꯨꯞꯁꯜꯂꯛꯑꯦꯕꯀꯣ ꯉꯥꯁꯨ ꯌꯥꯝ ꯐꯖꯅ ꯎꯏꯁꯜꯂꯛꯑꯦ ꯑꯣꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯇꯞꯅ ꯃꯈꯥꯗꯒꯤ ꯊꯤꯜꯂꯒ ꯑꯣꯠꯄꯤꯌꯣꯕ ꯀꯥꯏꯗꯅꯕ ꯑꯩꯒꯤꯁꯨ ꯎ ꯃꯣꯔꯣꯛ ꯑꯃ ꯌꯥꯎꯕꯗꯣ ꯈꯥꯕꯩꯁꯤꯅ ꯇꯛꯈꯥꯏꯔꯤꯅꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯃꯍꯤꯈꯔ ꯆꯨꯞꯁꯜꯂꯛꯑꯒ ꯌꯥꯔꯛꯀꯗꯣꯔꯦ ꯑꯗꯨꯅ ꯏꯁꯤꯡꯈꯔ ꯊꯥꯡꯀꯠꯀꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯉꯁꯥꯏꯒꯤ ꯑꯁꯨꯕꯗꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯃꯍꯤꯁꯦ ꯂꯥꯛꯁꯜꯂꯛꯑꯦꯀꯣ ꯊꯥꯎꯁꯦ ꯉꯥꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯥꯕ ꯍꯧꯔꯛꯑꯦ ꯉꯁꯥꯏꯒꯤ ꯊꯥꯎꯔꯦꯛꯁꯤꯡꯗꯣ ꯃꯊꯛꯇ ꯀꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯍꯤ ꯍꯥꯞꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯄ ꯌꯥꯔꯅꯤ ꯏꯟꯗꯛꯁꯟꯗ ꯈꯔ ꯊꯥꯡꯀꯠꯂꯦ ꯑꯗꯨ ꯇꯞꯅ ꯂꯥꯛꯁꯜꯂꯛꯑꯦ ꯑꯗꯨ ꯇꯞꯅ ꯑꯣꯠꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯍꯤ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯁꯦ ꯊꯥꯎꯁꯦ ꯃꯊꯛꯇ ꯂꯣꯏ ꯀꯥꯈꯠꯂꯕꯅꯤꯅ ꯌꯥꯔꯅꯤ ꯉꯥꯍꯩ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯕꯗꯤꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯄ꯭ꯂꯥꯎꯒꯨꯝꯕ ꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯒ ꯆꯥꯕꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯩꯅ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏꯍꯣꯏꯗꯤ ꯉꯥꯍꯩ ꯊꯣꯡꯕꯅꯤ ꯍꯥꯏꯈ꯭ꯔꯒꯗꯤ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯉꯥ ꯃꯔꯛꯇꯒꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ ꯃꯔꯨ ꯌꯥꯎꯗꯕꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯉꯥꯍꯩ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯗꯤ ꯐꯕ ꯉꯥꯗꯤ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯊꯥꯎꯔꯦꯛ ꯌꯥꯝ ꯀꯥꯏꯌꯦꯕ ꯃꯁꯥꯗ ꯊꯥꯎꯔꯦꯛ ꯌꯥꯝ ꯌꯥꯎꯕ ꯉꯥꯅꯤꯅ ꯇꯣꯏꯅ ꯆꯥꯔꯗꯤ ꯀꯥꯏꯗꯤ ꯐꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯑꯗ ꯁꯥ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯁꯧꯒꯠꯂꯛꯄꯗ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ ꯑꯩꯒꯤꯁꯦ ꯂꯣꯏꯁꯜꯂꯛꯀꯗꯣꯔꯦ ꯃꯍꯤꯁꯦ ꯁꯤꯁꯦ ꯇꯞꯅ ꯂꯥꯛꯁꯜꯂꯒ ꯅꯪꯁꯤꯜꯂꯛꯑꯒ ꯂꯣꯏꯁꯜꯂꯗꯣꯏꯅꯦꯕ ꯍꯥꯎꯕꯅꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯉꯗꯤ ꯑꯩꯒꯤꯁꯦ ꯐꯛꯆꯜꯂꯛꯑꯦ ꯃꯌꯥꯝ ꯂꯣꯏꯁꯟꯕ ꯌꯥꯔꯛꯑꯅꯤ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤꯁꯀꯁꯦ ꯑꯝꯇ ꯀꯥꯏꯗꯕꯅꯦ ꯑꯗꯨꯝ
ꯃꯥ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯌꯥꯝ ꯂꯥꯏꯅ ꯃꯌꯥꯝꯁꯨ ꯊꯣꯡꯉꯒ ꯆꯥꯕꯤꯌꯣ꯫ ꯉꯥ ꯑꯇꯩ ꯑꯇꯩ ꯃꯈꯜ ꯃꯈꯜꯁꯨ ꯃꯌꯥꯝ ꯊꯣꯡꯉꯒ ꯆꯥꯕꯤꯌꯣ꯫ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ꯫ ꯂꯣꯏꯔꯒꯦ꯫